Lamdam asigi Ching Amasung Tampak Tongan-Tonganba district Singda security force na thiba humbagi thabak chathabada khutsu kya Phagatpa Ngamkhre hairi police dagi fangba pawmana hai thoba district ke manung chana leiba phainom chingsangda Manipur police amasung Assam rifles na thiba humbagi thabak chathabada khutsu kya Phagatpa Ngamkhre phagalaba kulai sing adudi high explosive 36 hand grenade mari Cell ani detonator ahom kapthokraba nomai marugi tokning kunmapan stun grenade ama stinger grenade ama tear smoke grenade ama amade charger yauba radio set ani ni hairi nakalamaromda Kangpokpi district ke manung chana leiba loiching ridge da Manipur police amasung Assam rifles ki apunba team amana thiba humbagi thabak chathabada khutsu kya phagat ki hairi pagalaba kulai sing adudi 303 ball action rifle ani magazine yauba 9mm pistol ama kapa yariba nomai maru kun high explosive 36 hand grenade mari detonator ani tube launching ama rubber bullet ama SMK grenade ani long range walkie talkie set ama cartridge yaudaba country made mortar bomb ama long range improvised mortar cell ama long range improvised mortar ama bulletproof jacket ama amadi atei polam kharagani hairi Amaromda Manipur Police BSF amadi CRPF ki apunba team amana Churachandpur district ke manung chana leiba Gothol village ta thiba humbagi thabak chathabada improvised mortar ani Phagatpa Ngamkhre haina su police ki pawse na makhatari